ꯕꯥꯃꯣꯟ ꯏꯃꯥꯒꯤ ꯍꯋꯥꯏꯖꯥꯔꯅꯤ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝ ꯄꯣꯝꯕꯒꯤ ꯕꯥꯃꯣꯟꯒꯤ ꯏꯃꯥ ꯊꯧꯔꯥꯅꯤꯗꯩ ꯂꯧꯔꯤꯅꯤ ꯀꯌꯥꯅꯦ ꯇꯨꯆꯥ ꯃꯌꯨꯝ ꯑꯗꯨꯗꯤ ꯂꯧꯔꯒꯦ 2 ꯂꯧꯔꯒꯦ ꯍꯋꯥꯏꯖꯥꯔ ꯍꯥꯎꯅꯤ ꯇꯨꯆꯥꯒꯤ ꯍꯋꯥꯏꯖꯥꯔ ꯌꯥꯝ ꯍꯥꯎꯕꯅꯦ ꯂꯧꯔꯒꯦ ꯑꯗꯨꯒ ꯆꯒꯦꯝ ꯄꯣꯝꯕꯗ ꯑꯃꯨꯛ ꯍꯣꯔꯦꯟ ꯎꯠꯊꯔꯛꯑꯒꯦ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯕꯤꯔꯛꯑꯣꯅ ꯀꯃꯦꯟꯇ ꯍꯥꯏꯔꯛꯄꯗꯣ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯖꯔꯛꯑꯒꯦ ꯉꯁꯤ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄꯁꯤꯗ 2025ꯀꯤ ꯑꯗꯨꯒ ꯆꯦꯡꯒꯨꯝ ꯊꯣꯡꯕ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯊꯨꯕꯗ ꯆꯥꯖꯔꯛꯀꯦ ꯍꯋꯥꯏꯖꯥꯔ ꯍꯥꯟꯅ ꯂꯩꯁꯤꯜꯂꯨꯕꯒꯤ ꯆꯒꯦꯝ ꯄꯣꯝꯕꯅꯦ ꯈꯖꯤꯡ ꯀꯥꯡꯒꯧ ꯑꯃꯅꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯂꯦꯟ ꯇꯥꯃꯤꯟꯅꯔꯁꯤ ꯆꯥꯖꯔꯛꯑꯒꯦ ꯑꯩꯈꯣꯏꯁꯨ ꯆꯥꯖꯔꯛꯑꯒꯦ ꯆꯥꯔꯛꯑꯒꯦ ꯑꯗꯨꯗꯤ ꯈꯥꯕꯩꯒ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯈꯣꯏꯗꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯃꯦꯔꯆꯥꯟꯒꯤꯅ ꯍꯩꯊꯕꯤꯅꯤ ꯍꯩꯊꯔꯣ ꯅꯪꯅ ꯍꯩꯊꯔꯣ ꯑꯗꯨꯝ ꯐꯔꯅꯤ ꯑꯩꯅ ꯍꯩꯊꯕꯅ ꯈꯔ ꯄꯛꯆꯔꯅꯦꯕ ꯈꯔ ꯑꯗꯨꯝ ꯍꯩꯊꯔꯣ ꯑꯩꯁꯨ ꯑꯗꯨꯒ ꯃꯇꯥꯏ ꯊꯪꯕ ꯌꯥꯔꯦꯅ ꯐꯔꯦ ꯑꯗꯨꯅ ꯆꯥꯛꯁꯤꯗꯤ ꯍꯥꯎꯅꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯌꯥꯝ ꯆꯤꯠꯇ꯭ꯔ ꯌꯦꯡꯒ ꯊꯣꯡꯕꯗꯣ ꯑꯩ ꯀꯟꯇ꯭ꯔꯣꯜ ꯂꯩꯖꯔꯒꯦ ꯃꯥꯟꯅꯔꯔꯣꯏ ꯀꯅꯥꯒꯅꯣ ꯃꯥꯟꯅꯔꯔꯣꯏꯕꯣ ꯈꯟꯅꯔꯔꯣꯏ 2025ꯇꯒꯤ ꯃꯥꯒ ꯑꯃꯨꯛ ꯈꯟꯅꯔꯔꯣꯏꯅꯦ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯩ ꯌꯥꯝ ꯂꯦꯝꯃꯗꯕꯅꯦ ꯆꯥꯔꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯍꯋꯥꯏ ꯀꯩꯅꯣꯝ ꯊꯣꯡ ꯇꯥꯛꯄꯗ ꯍꯥꯎꯋꯦꯅ ꯍꯥꯏꯕꯤꯔꯤꯗꯣ ꯅꯔꯥꯏꯕꯛ ꯏꯟꯕ ꯁꯥꯕꯗꯣ ꯑꯩ ꯀꯩ ꯍꯥꯏꯕꯒꯦ ꯅꯉꯣꯟꯗ ꯅꯃꯤꯠꯄꯨ ꯌꯦꯡꯉꯤꯗꯣ ꯅꯪꯅ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯀꯩꯅꯣ ꯈꯖꯤꯡ ꯀꯥꯡꯍꯧꯁꯨ ꯈꯨꯍꯥꯎ ꯑꯃ ꯅꯪꯅ ꯉꯧ ꯇꯧꯔꯤꯅꯤ ꯅꯪꯅ ꯉꯧꯋꯦ ꯍꯥꯏꯅꯤꯡꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯊꯣꯡ ꯊꯥꯛꯄ ꯅꯪ ꯂꯣꯏ ꯇꯧꯖꯔꯒ ꯑꯩꯗꯤ ꯍꯣꯡꯑꯝꯗꯥꯏꯗ ꯈꯛ ꯆꯪꯉꯛꯄꯅꯦ ꯃꯥꯅꯦ ꯑꯩꯒꯤꯗꯤ ꯅꯪ ꯏꯀꯥꯏꯔꯅꯤꯅ ꯅꯪꯅ ꯉꯧꯕꯅꯤ ꯍꯥꯏꯕꯤꯕ ꯏꯀꯥꯏꯗꯦꯗ ꯃꯥꯏ ꯊꯥꯕꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯔꯛꯑꯗꯕꯅꯤ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯏꯀꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯕꯣꯕ ꯚꯥꯏꯔꯦꯜꯒ ꯆꯠꯂꯛꯇꯣꯏꯔꯥ ꯚꯥꯏꯔꯦꯜ ꯆꯠꯅꯕꯗꯤ ꯁꯤꯜꯂꯣꯏ ꯑꯗꯨꯕꯨ ꯃꯥꯏ ꯊꯥꯕꯒꯤ ꯃꯇꯥꯡꯗꯗꯤ ꯃꯥꯏ ꯊꯥꯕ ꯍꯥꯏꯁꯦ ꯈꯨꯊꯥꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯨꯊꯥꯅꯣ ꯁꯤꯅ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯤꯅ ꯀꯩꯅꯣꯝ ꯍꯥꯏꯔꯁꯨ ꯀꯩꯅꯣꯝ ꯉꯥꯡꯉꯁꯨ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯂꯦꯕꯦꯜꯗꯣ ꯍꯧꯒꯠꯂꯗꯕꯅꯦꯕ
ꯀꯅꯥꯗ ꯋꯤꯟꯇꯔꯗꯤ ꯀꯣꯟꯅꯕꯁꯤꯅ ꯍꯥꯎꯇꯝꯅ ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯁꯥꯇꯛ ꯊꯥꯛꯑ ꯍꯥꯎꯋꯤꯀꯣ ꯍꯥꯎꯋꯦ ꯈꯥꯖꯤꯡ ꯀꯥꯡꯍꯧꯗ ꯍꯋꯥꯏ ꯊꯥꯛ ꯊꯥꯛꯇꯣꯏꯔꯥꯅ ꯈꯪꯗꯕꯩ ꯍꯪꯉꯒ ꯅꯪ ꯍꯥꯠꯇꯣꯛꯀꯦ ꯇꯧꯅꯦ ꯄꯥꯎꯈꯨꯝꯗꯣ ꯁꯦꯠꯇꯠꯂꯤꯕ ꯅꯪ ꯍꯥꯠꯇꯣꯛꯀꯦ ꯇꯧꯅꯦꯗꯤ ꯍꯥꯏꯔꯝꯃꯣꯏꯗ ꯅꯪ ꯍꯥꯏꯗꯨꯗꯤ ꯀꯥꯏꯕ ꯅꯅꯥꯗꯣ ꯄꯪꯉꯥꯟꯗꯣ ꯅꯪꯁꯨ ꯅꯪ ꯀꯥꯏ ꯈꯨꯝꯃꯤꯕ ꯑꯗꯨꯗꯤ ꯅꯪ ꯈꯨꯝꯃꯤꯗꯣ ꯑꯩ ꯍꯥꯏꯔꯛꯎꯅꯦ ꯉꯁꯥꯏ ꯀꯧꯒꯤꯗꯣ ꯍꯋꯥꯏ ꯊꯔꯥꯛ ꯊꯥꯛꯇꯣꯏꯔꯥ ꯍꯥꯏꯕꯗꯨꯗ ꯆꯥꯕꯗ ꯁꯤꯕ꯭ꯔꯥ ꯌꯦꯡꯁꯦꯅ ꯍꯥꯏꯕ ꯅꯪ ꯍꯥꯠꯇꯣꯛꯀꯦ ꯇꯧꯅꯦꯗꯤ ꯍꯥꯏꯒꯤꯗꯦ ꯍꯥꯠꯇꯣꯛꯀꯦ ꯇꯧꯕꯅꯦꯅ ꯍꯥꯏꯕ ꯍꯥꯏꯗꯦ ꯍꯥꯏꯗꯅ ꯑꯩ ꯍꯥꯏ ꯌꯥꯄꯣꯟꯇꯦ ꯍꯥꯏꯗꯦ ꯍꯋꯥꯏ ꯊꯔꯥꯛ ꯊꯥꯛꯄꯗ ꯁꯤꯕ꯭ꯔꯥ ꯌꯦꯡꯁꯦ ꯍꯥꯏꯕ ꯌꯣꯡꯆꯥꯛ ꯃꯔꯨ ꯈꯨꯕꯤꯃꯨꯛ ꯆꯥꯎꯕꯗꯣ ꯑꯗꯨꯒ ꯍꯋꯥꯏꯗꯨꯒ ꯊꯥꯛꯇꯕꯤꯗ ꯑꯂꯨꯒꯗꯪ ꯏꯔꯣꯟꯕ ꯆꯥꯅꯤꯡꯉꯦ ꯑꯝꯇꯗꯤ ꯅꯨꯡꯉꯥꯏꯈꯣ ꯌꯥꯎꯔꯤ ꯈꯔ ꯌꯥꯎꯔꯤꯕ ꯈꯨꯠꯅ ꯄꯥꯏꯔꯅ ꯑꯃꯨꯛ ꯍꯪꯒꯣꯏꯅꯤꯀꯣ ꯈꯥꯕꯩ ꯌꯥꯎꯗꯕꯩ ꯈꯨꯠꯅ ꯑꯗꯨꯝ ꯄꯥꯏꯕꯅꯦ ꯑꯩꯈꯣꯏꯗꯤ ꯍꯩꯅꯔꯦ ꯈꯥꯖꯤꯡꯗꯤ ꯀꯥꯏꯗꯩꯅꯣ ꯅꯝꯕꯣꯜꯗ ꯅꯝꯕꯣꯜ ꯀꯩꯊꯦꯜꯗ ꯅꯪꯕꯨ ꯈꯨꯗꯛꯇ ꯐꯥꯕ ꯂꯩꯔꯤꯅꯤꯗꯥꯏꯅꯦ ꯌꯥꯎꯗꯕꯩꯅꯦ ꯉꯔꯥꯡ ꯅꯍꯥꯟꯗꯩꯅꯦ ꯑꯩꯅ ꯊꯤꯒꯠꯂꯛꯏꯁꯦ ꯐꯣꯟ ꯇꯧ ꯍꯪꯉꯨꯁꯦ ꯊꯑꯣꯏꯅ ꯊꯤꯔꯒꯁꯨ ꯐꯪꯗꯕ ꯊꯤꯗ꯭ꯔꯒꯅ ꯐꯪꯕꯗꯣ ꯄꯪꯐꯪꯗ ꯍꯥꯎꯋꯦ ꯐꯖꯅ ꯆꯥꯛꯀ ꯆꯥꯛ ꯂꯥꯝꯕꯅꯦ ꯀꯥꯞꯄꯛꯀꯦ ꯆꯥꯛ ꯍꯥꯄꯛꯀꯅꯨ ꯁꯨꯝ ꯋꯥꯍꯩꯒꯤ ꯋꯥꯅꯤ ꯏꯟꯖꯥꯡꯅ ꯃꯔꯣꯝ ꯍꯥꯎꯕꯅꯦ ꯅꯥꯀꯟꯗ ꯂꯦꯞꯄꯒ ꯉꯁꯥꯏ ꯈꯨꯗꯣꯝꯕꯤ ꯃꯥꯊꯨꯞ ꯈꯜꯂꯨꯕꯒꯤ ꯆꯥꯛ ꯂꯥꯝꯃꯝꯅꯦꯕ ꯀꯩꯅꯣ ꯈꯨꯗꯣꯝꯕꯤ ꯃꯥꯟꯇꯣꯞ ꯈꯟꯕ ꯀꯔꯝ ꯀꯥꯟꯒꯤ ꯋꯥꯔꯤꯅꯣ ꯉꯁꯥꯏ ꯅꯪꯅ ꯊꯨꯝ ꯈꯥꯏꯉꯩꯗ ꯅꯪꯅꯗꯤ ꯁꯧ ꯉꯝꯗꯦꯕ ꯑꯩꯅ ꯇꯧꯔꯤꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯥꯏꯗꯕ ꯊꯣꯡꯉꯤꯉꯩꯗꯕꯨ ꯅꯪ ꯂꯩꯕ꯭ꯔꯥ ꯑꯗꯨꯗꯤ ꯂꯩꯗꯨꯗꯤ ꯅꯥꯀꯟꯗ ꯂꯦꯞꯄ ꯌꯦꯡ ꯂꯩꯗꯨꯗꯤ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯉ ꯆꯥꯁꯤꯔꯥ ꯆꯥꯁꯦ ꯍꯋꯥꯏ ꯊꯔꯥꯛꯀ ꯐꯖꯅ ꯊꯥꯛꯑꯒ ꯀꯩꯅꯣ ꯉꯥ ꯑꯇꯣꯏꯕ ꯊꯣꯡ ꯆꯥꯁꯦ ꯍꯥꯏꯔ ꯅꯃꯤꯠꯇꯣ ꯄꯩꯅ ꯌꯦꯡꯉꯛꯏꯗꯨꯕꯣ ꯑꯩꯅꯗꯤ ꯌꯦꯡꯗꯦꯗ ꯅꯪꯁꯨ ꯁꯨꯝ ꯌꯦꯡꯕꯅꯦ ꯅꯪ ꯉꯁꯥꯏ ꯀꯨꯞꯅ ꯁꯣꯏꯈꯤꯕꯗꯣ ꯀꯔꯥꯏꯅꯣꯅꯦ ꯑꯂꯨꯅꯦ ꯏꯕꯦꯝꯃ ꯁꯤꯁꯨ ꯑꯗꯨꯝ ꯐ꯭ꯔꯦꯁ ꯑꯣꯏꯌꯦ ꯍꯣꯏ ꯑꯗꯨ ꯑꯇꯦꯛꯄꯗꯒꯤ ꯆꯥꯕꯗꯣ ꯑꯗꯨꯅꯗꯤ ꯍꯦꯜꯂꯦ ꯑꯗꯣ
ꯐꯪꯗꯕꯩ ꯎꯄꯥꯏ ꯂꯩꯇꯕ ꯑꯗꯨ ꯑꯣꯏꯅꯗꯤ ꯄꯤꯖꯅꯤꯡꯕꯅꯦ ꯄꯤꯖꯔꯛꯏꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯊꯥꯗꯣꯛꯑ ꯂꯣꯏꯕꯗ ꯃꯥꯡꯈꯤꯗ꯭ꯔꯥ ꯌꯦꯟ ꯑꯅꯤꯗꯣ ꯃꯥꯡꯒꯅꯤ ꯑꯗꯨ ꯅꯣꯏꯗꯤ ꯀꯩꯅꯣ ꯂꯣꯏ ꯈꯥꯖꯤꯟꯅꯕꯅꯤꯅ ꯈꯔꯕꯨꯗꯤ ꯈꯥꯖꯤꯜꯂꯅꯤ ꯑꯗꯣ ꯃꯣꯏ ꯆꯦꯛꯄꯟꯐꯧ ꯆꯣꯡꯉꯝꯅꯤꯌꯦ ꯄꯣꯂꯥꯡꯀꯣꯠꯐꯧ ꯆꯣꯡꯕꯅꯦ ꯆꯣꯡꯈꯠꯂꯛꯀꯟꯕꯗꯣ ꯑꯩꯈꯣꯏꯒꯤꯗ ꯂꯩꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕꯅꯤꯅ ꯐꯖꯜꯂꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯔꯤꯉꯩꯗꯗꯤ ꯅꯨꯡꯗꯥꯡꯗ ꯃꯣꯏ ꯇꯨꯝꯐꯝꯁꯦ ꯄꯂꯥꯀꯣꯛꯇꯅꯦ ꯑꯗꯨꯅꯔ ꯈꯪꯗꯦ ꯋꯥꯌꯥꯔ ꯃꯊꯛꯇ ꯇꯣꯡꯉꯒ ꯑꯩꯈꯣꯏꯕꯥꯅ ꯋꯥꯌꯥꯔ ꯃꯊꯛꯇ ꯇꯣꯡꯉ ꯂꯩꯔꯝꯕ ꯄꯂꯥꯀꯣꯛꯇꯗꯤꯅꯦ ꯐꯥꯖꯤꯜꯂ ꯊꯝꯅꯝꯅꯤ ꯃꯀꯣꯟꯗ ꯍꯣꯏ ꯕꯣꯏꯂꯔꯗꯤ ꯌꯦꯡꯒꯣꯟ ꯃꯅꯨꯡꯗꯒ ꯃꯩ ꯊꯥꯟꯕꯩꯗꯨꯔꯕ ꯍꯣꯏ ꯑꯣ ꯊꯥꯗꯣꯛꯑ ꯂꯣꯏꯁꯤꯔꯥꯅ ꯈꯟꯕ ꯑꯗ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯗꯤꯀꯣ ꯆꯦꯟꯖꯜꯂꯒ ꯃꯈꯣꯡꯗ ꯁꯨꯇꯔꯤ ꯂꯪꯗꯨ ꯀꯤꯔꯣ ꯑꯃꯃꯝ ꯑꯗꯨꯒ ꯊꯥꯗꯣꯛꯑꯣ ꯑꯗꯨꯏ ꯊꯕꯛꯇꯣ ꯑꯩꯕꯨ ꯅꯣꯡꯍꯧꯅꯅ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯩꯈꯣꯏꯗꯤ ꯄꯨꯈ꯭ꯔꯤ ꯂꯩꯇꯦꯗꯅ ꯉꯥꯅꯨ ꯂꯣꯏꯔꯤꯉꯩ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯂꯩꯇꯦꯗꯅ ꯑꯗ ꯇꯨꯔꯦꯟꯒꯣꯟꯗ ꯍꯥꯞꯄ ꯂꯣꯏꯕꯗꯣ ꯉꯥꯅꯨꯗꯣ ꯌꯥꯝ ꯃꯣꯠꯂꯦꯅ ꯑꯩꯅ ꯏꯔꯨꯖꯕꯤꯗꯦꯅ ꯄꯨꯕ ꯍꯣꯏꯔꯒ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯈꯔ ꯆꯥꯎꯅ ꯂꯩꯕ ꯑꯃꯗ ꯑꯗꯨꯒ ꯐꯥꯕ ꯋꯥꯗꯅꯕꯅꯦꯅ ꯃꯈꯣꯡꯗ ꯊꯧꯔꯤ ꯀꯤꯔꯒ ꯄꯥꯏꯔ ꯄꯥꯏꯔ ꯄꯨꯈ꯭ꯔꯤ ꯂꯪꯗꯕ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯔꯤꯅꯤ ꯉꯥꯅꯨ ꯑꯗꯨꯗꯣ ꯉꯧꯔꯣꯛ ꯉꯧꯕ ꯂꯥꯕ ꯃꯆꯥ ꯑꯃꯗꯣ ꯑꯁ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯧꯖꯤꯛꯇꯕꯨ ꯄꯪꯆꯥ ꯆꯥꯏꯔꯦꯅ ꯃꯇꯝꯗꯨꯗꯗꯤ ꯉꯥꯅꯨꯒꯗꯣ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯅꯔꯝꯗꯦꯕ ꯑꯩꯅ ꯂꯨꯄꯥ 500ꯗ ꯌꯣꯟꯊꯣꯛꯈꯤ ꯂꯥꯕ ꯐꯖꯕꯗꯣ ꯂꯩꯔꯥꯏ ꯄꯥꯟꯗ ꯀꯞ ꯆꯤꯡ ꯂꯩꯔꯝꯃꯤꯅꯦ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯔꯤꯅꯦꯃꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯣꯏꯔꯗꯤ ꯄꯨꯔꯥ ꯃꯄꯥꯡꯇ ꯊꯣꯛꯑꯗꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯣꯏꯗꯤ ꯂꯦꯝ ꯊꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯎꯔꯤꯗꯩ ꯆꯥꯒꯦꯅ ꯂꯩꯔꯦ ꯌꯥꯡ ꯀꯪꯕ ꯍꯦꯟꯃꯜꯂꯛꯄꯒꯤ ꯁꯤꯡꯖꯨ ꯍꯥꯞꯆꯜꯂꯛꯀꯦ ꯈꯅꯥꯎꯗ ꯆꯤꯡ ꯂꯥꯎꯔ ꯁꯥꯕꯤꯗꯨ ꯌꯥꯎ ꯇꯧꯈ꯭ꯔꯦꯕ ꯀꯣꯠꯂꯒꯁꯨ ꯀꯣꯠꯂꯒꯁꯨ ꯁꯥꯏ ꯀꯥꯡꯍꯧꯁꯨ ꯍꯥꯎꯋꯦ ꯑꯩ ꯅꯪ ꯅꯨꯡꯗꯥꯡ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂ ꯇꯨꯝꯕꯤꯗꯣ ꯑꯣꯏꯔꯝꯅꯤ ꯌꯨꯝ ꯌꯧꯕꯒ ꯍꯥ ꯀꯩꯕꯨ ꯇꯧꯔꯨꯅꯤ ꯑꯩꯅꯕꯨ ꯍꯧꯖꯤꯛ ꯇꯧꯗꯣꯏꯔꯥ ꯍꯧꯖꯤꯛ ꯇꯧꯅꯤꯡꯉ ꯇꯧꯔꯦ ꯇꯧꯅꯤꯡꯗ꯭ꯔꯒꯅ ꯇꯨꯝꯃꯦ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯗꯥ ꯂꯥꯏꯞꯀ ꯀꯅꯥꯕ ꯗꯥ ꯂꯥꯏꯞꯀ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯩ ꯀꯩ ꯍꯥꯏꯔꯒꯦ ꯀꯩꯝ ꯍꯥꯏꯗꯦ ꯚꯥꯞ ꯈꯔ ꯄꯨꯊꯣꯛꯏꯗꯨ ꯅꯪꯗꯣ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯈꯪꯗꯕꯩ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯃꯦꯁꯦꯁ ꯐꯥꯎ ꯁꯤꯟ ꯇꯧꯈꯤꯗ꯭ꯔꯦ ꯋꯥ ꯂꯣꯏꯔꯦ ꯗꯟꯗꯤꯗ ꯊꯥꯔꯛꯄ ꯃꯦꯁꯦꯁꯇꯣ ꯑꯗꯨꯒꯤ ꯑꯩ ꯊꯧꯑꯣꯏ ꯁꯤꯟ ꯇꯧꯔꯤꯅꯤ ꯃꯦꯁꯦꯁ ꯃꯅꯤꯡꯗ ꯗꯟꯗꯤ ꯀꯥꯏ ꯏꯔꯛꯄ꯭ꯔꯥ ꯑꯩꯅ ꯑꯗꯨꯝ ꯈꯪꯕ ꯉꯝꯕ
ꯍꯥꯏꯐꯦꯠꯇ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯦ ꯁꯤꯡꯖꯨꯁꯦ ꯆꯤꯡ ꯂꯥꯎꯏꯗꯣ ꯎꯃꯣꯔꯣꯛ ꯊꯥꯛꯄ ꯃꯣꯔꯣꯛ ꯑꯃ ꯃꯊꯛꯇ ꯃꯍꯥꯎ ꯑꯃ ꯇꯣꯉꯥꯟꯅ ꯊꯣꯛꯏ ꯈꯜꯂꯤꯅꯦ ꯑꯣꯏꯅꯝꯅ ꯍꯥꯎꯋꯦ ꯌꯥꯝ ꯐꯖꯅ ꯍꯥꯎꯈ꯭ꯔꯦ ꯉꯁꯤꯒꯤ ꯈꯖꯤꯡ ꯊꯥꯛꯑꯒ ꯆꯒꯦꯝ ꯄꯣꯝꯕꯁꯤ ꯉꯥ ꯑꯇꯩ ꯑꯇꯩ ꯀꯩꯝ ꯊꯥꯛꯇꯕꯤꯗ ꯈꯖꯤꯡ ꯑꯣꯏꯅ ꯊꯥꯛꯑꯒ ꯆꯒꯦꯝ ꯄꯣꯝꯕ ꯌꯥꯝ ꯍꯥꯎꯋꯦ ꯃꯥꯅ ꯐꯖꯅ ꯄꯣꯝꯃꯦ ꯁꯤꯡꯖꯨꯁꯨ ꯍꯥꯎꯔꯦ ꯈꯖꯤꯡ ꯀꯥꯡꯉꯧꯁꯨ ꯍꯥꯎꯔꯦ ꯃꯇꯨꯡꯗꯁꯨ ꯋꯤꯟꯇꯔ ꯃꯇꯝꯒꯤ ꯆꯥꯅꯕ ꯏꯟꯖꯥꯡ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯃꯈꯜ ꯃꯈꯜ ꯆꯦꯡꯒꯨꯝꯒ ꯉꯥꯒ ꯊꯣꯡꯕ ꯆꯥꯔꯛꯑꯣ ꯑꯗꯣ ꯉꯥꯒ ꯍꯥꯏꯗꯥꯏꯅꯦ ꯆꯦꯡꯒꯨꯝ ꯊꯣꯡꯕ ꯆꯦꯡꯒꯨꯝ ꯊꯣꯡꯕ ꯑꯗꯨꯗꯨꯁꯨ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯍꯥꯏꯗꯤ ꯃꯇꯥꯡ ꯇꯥꯟꯖꯥ ꯆꯥꯗꯕꯩꯅꯦꯕꯀꯣ ꯇꯥꯟꯖꯥ ꯆꯥꯀꯥꯟꯗ ꯑꯗꯨꯝ ꯑꯊꯨꯕꯗ ꯌꯦꯡꯉꯒ ꯆꯥꯅꯕ ꯍꯣꯠꯅꯔꯛꯀꯦ ꯃꯊꯪ ꯃꯊꯪ ꯆꯥꯔꯛꯑꯣ ꯍꯥꯏꯕꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯥꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯃꯌꯥꯝꯁꯨ ꯂꯦꯞꯇꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ